ꯌꯥꯝ ꯉꯁꯤꯁꯦ ꯔꯦꯂꯤ ꯑꯆꯧꯕ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟꯗꯒꯤ ꯂꯝꯊꯥꯅꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯆꯠꯆꯔꯨꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯑꯩ ꯆꯥ ꯑꯃ ꯊꯛꯆꯜꯂꯒ ꯂꯥꯛꯑꯦꯀꯣ ꯑꯗꯨ ꯌꯥꯎꯒꯦ ꯇꯧꯅꯦ ꯃꯌꯥꯝꯒꯤ ꯁꯨꯝ ꯀꯩꯅꯣꯝꯇꯪ ꯍꯥꯏꯗꯤ ꯋꯥꯏꯗ ꯅꯨꯡꯁꯥ ꯃꯔꯛꯇ ꯆꯠꯄꯁꯦ ꯈꯧꯐꯝ ꯂꯩꯔꯅꯤ ꯏꯁꯤꯡ ꯌꯥꯎꯕꯇ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯃꯤꯊꯥꯏ ꯑꯃꯇ ꯑꯣꯏꯔꯁꯨ ꯄꯤꯖꯕ ꯉꯝꯖꯔꯒꯗꯤ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯗꯨꯗꯒꯤ ꯃꯌꯥꯝꯗ ꯑꯩꯒꯤ ꯑꯉꯝꯕ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯈꯧꯅꯥꯎ ꯀꯪꯕꯗꯁꯨ ꯐꯩꯗꯅ ꯃꯤꯊꯥꯏ ꯑꯃꯇꯪ ꯑꯩꯅ ꯄꯤꯖꯕ ꯉꯝꯕꯁꯦꯀꯣ ꯑꯗꯨꯒꯤ ꯑꯩꯒꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯤꯗꯅꯀꯣ ꯃꯌꯥꯝ ꯈꯤꯇꯪꯈꯛ ꯑꯩꯒꯤ ꯑꯔꯩꯕ ꯈꯤꯇꯪꯈꯛ ꯉꯝꯖꯕꯁꯦ ꯁꯤꯁꯤꯅ ꯑꯩ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯖꯒꯦꯅ ꯊꯣꯛꯂꯛꯄꯅꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯃꯐꯝ ꯌꯧꯖꯔꯛꯑꯒꯦꯀꯣ Energy 1951 update tawag mo sister ba Energy 1951 update tawag mo sister pangkita Nice. Oh, yeah. Oh, yeah. Ah, so. Ini mau apa nih, Pak?
入嘅動員都陳發動咯，廿嚟啲，廿嚟啲，no NRC 入啲，no NRC 入啲，NRC 入啲動員都陳發動咯，NRC 入啲動員都陳發動咯，廿嚟啲，廿嚟啲。Buồn không lo ngang ngầm để thum cái luôn đấy khi mà rẻ tôi rồi này thì có phăng về và lấy được cái sang sẽ thi rồi nhiều quá tôi mèo gì cái khai tôi cái gì nữa mà sẽ ngày bữa xin nó giúp cho con làm sao cái rẻ